Manipur trending news na toman ba wala source hindi ko charga matamatang di oiba maru oiba ipaw sing patukon khang jai yamna phawa khongthang ama oina highway singda signboard singna lambigi contractor amadi official singi information pigadauri New Delhi lenga asigi national highway singda laiba signboard singda center lenga na QR code sing thamduna miyamda highway sing asi siamgi thabak pathaliba contractor amadi official singi maru oiba information sing adu khangadauri hairi Union Road Transport and Highway Minister Nitin Gadkari na phongdokhibada highway singi signboard ta QR code sing install tawduna lambi sembagi thabak pahikiba contractor official amadi engineer singi ming amasung makhoigi contact details sing miyamda khangadauri basi highway sing asigi phibam phalak taba matamda natagana semba loikhiba ikui kuidna phibam soklaba matamda miyamda lambi asi kanana semkhibano haibadu khanghanabagi damtani haiki Nitin Gadkari na makha taruna QR code sing asina contractor amadi engineer sing khaktanatana mari lainaba secretary amadi minister singi akupa warol su khangani lambi phate haiduna miyamna social media da wakalak patarbadi mari lenaba singna wakat sing adu hakchinna lokom thoi thabak tawu matamda maru oina miyamgi lambi semba matamda thamoi chengna transparent oina miyamgi khanduna semgadabani highway sing asi fana lehangadabani amasung matam sangna chadhangadabani haiki wahum asi Confederation of Indian Industries CII na sinduna New Delhi da pangthokiba Smart Road Conference 2025 ta phongdokhibani National Highways Authorities of India nasu lambigi nakal dalaiba signboard sing asida miyamda kananaba amadi khudongchanaba ahenba information kya QR code singi kuthangda hapchinaba guideline sing tawkiba laikre guideline sing adugi manungda QR code sing asi miyamna scan tawda lambi asigi manang nakpada laiba hospital police station petrol pump gari workshop gari gi service center charging station amadi atopa maintenance system kya gi maru eba while warol singsu yahon gadabni haiki haiba QR code install tarba signboard sing asi toll plaza mini street area amadi truck Hampam sing bam hum sing dana hena ungna thamgadawi karigumba signboard sing asi akai toi thokpa natagana thugairamba tarbadi mari lenaba authority singna numit kunthani gi manungda semningdabani su hairi amaromdana UP da public tin sitpada lupa chani ga yankai fine logadawi Uttar Pradesh ki khwai gi chawba city ama oiriba Varanasi da public ta tin sitpa miyoi singdagi lupa chani ga yankai amotpa mahum chadana langthokpa natagana gari manungdagi tin sitpa natagana kwa mahi otokpa miyoi singdagi lupa lising ama Uttar Pradesh Solid Waste Management and Sanitation Rules 2021 gi makhada fine oina launanaba Varanasi Municipal Corporation VMC na thawang lokhatkre VMC gi official singna phongdokhibada hariba chana karngon sing asi Varanasi city da hana chanaba hawlagani chana karngon sing asi gi makhada public place ta hui hawdongna chingbagi damak aremba chinjak thamlamba miyoi singdagi chu lupa chani gi yankai fine lagani masida natana pung kungamari hena garbage lauthok tana thamba miyoi sing amadi lambi divider lampang chingba mahum singda rakhaiba amadi amot akai pashinba miyoi singdagi lupa chawanga fine logani yumda loiba hui hogdongna public place da amang asoi toksinbada singdok lamdaba yumbu dagi lupa chawanga fine logani amasung tureal drain chingbada amotpa haitharakpa miyoi singdagi lupa 4yankai fine logani hairi tarkoda akhoi ngasi sinari ba smartphone singa akhoi gi location dagi henna data kya track to ngami study to budasum phongdokre Indian Institute of Technology IIT Delhi gi anuba study amana ai khoi khudimuna pai ba smartphone singda yauba global positioning system GPS chip singna smartphone sinari ba khoi gi user location khakta natana atopa data kya track to ngami haina phongdokre study asina hai smartphone singa khoi gi free khawda adumak yaudun leiba matamda mioi adu kari tawibage lepibara chalibara gari thawibara natagana flight ta pairibra haibu khangba ngambata natana mioi aduna leiriba mafum adugi akoibagi phibam phawba khangba ngami hariba film sing asigi manungda mioi adu indoor da leibra outdoor da leibra mi chinba mahum da leibra haibu singba information sing asi smartphone sing line khangba ngami hairi MTech ki mahiroi ama oiriba sohop nak amadi IIT Delhi gi Department of Computer Science and Engineering gi Professor Smuti R Saragina luchingdana chathakiba study asina androcon koba system ama puthoki system asina smartphone sing da yauba GPS ki data gi akupa information ki al okthokpa ngami makoi gi study asidagi panglapa warol sing adu privacy awareness ki leiraba journal ama oiriba sensor network ki ACM smartphone sing gi Android application sing da ikoina preset location gi permission pithoklaba matungda smartphone sing asina khangba ngamba ikoi gi GPS ki information sing asida ikoina leiriba phum hairabadi environment ki sensor sing su yawibasi androcon system na ihan hana puthokuna sinaba ngamkibani system asina smartphone sing gi camera microphone natagana motion sensor sing sinaduna Doppler shift signal power amadi multi-part interference na chingba GPS parameter sing asi analyze tawduna smartphone paiba mioi adu kari tawibage amadi kadai da leibage haibagi information yawi haibasi khangba ngamkibani
ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯐꯪꯂꯛꯄ GPS ꯄꯦꯔꯥꯃꯤꯇꯔꯁꯤꯡꯒꯤ ꯗꯦꯇꯥ ꯑꯗꯨ ꯈꯛꯇꯃꯛ ꯁꯤꯟꯅꯔꯒ ꯑꯦꯟꯗ꯭ꯔꯣꯀꯣꯟꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯝꯂꯤ ꯂꯦꯞꯂꯤ ꯍꯤꯞꯂꯤ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯒꯥꯔꯤ ꯊꯧꯔꯤ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯛꯇ ꯂꯩꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯦꯟꯗ꯭ꯔꯣꯀꯣꯟ ꯁꯤꯁꯇꯦꯝꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯥꯎꯕ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯑꯃꯗ ꯆꯍꯤ 60 ꯁꯨꯔꯕꯤ ꯗꯤꯃꯦꯟꯁꯤꯌꯥ ꯂꯣꯏꯅꯔꯤꯕꯤ ꯅꯨꯄꯤ ꯐꯨꯔꯛꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯤꯌꯨ ꯗꯤꯃꯦꯟꯁꯤꯌꯥ ꯂꯩꯅꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯤ ꯆꯍꯤ 60 ꯁꯨꯔꯕꯤ ꯃꯦꯝꯆꯥꯅ ꯊꯥ ꯑꯁꯤꯒꯤ 23 ꯑꯃꯁꯨꯡ 28ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯄꯨ ꯆꯦꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯆꯦꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯊꯣꯝꯕꯝ ꯑꯁꯥꯂꯇꯥꯒ ꯂꯣꯏꯅꯅ ꯃꯇꯥꯏ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯤꯃꯦꯟꯁꯤꯌꯥ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯅ ꯆꯠꯄ ꯂꯦꯡꯕ ꯑꯣꯠꯄ ꯑꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨꯅꯤ ꯑꯦꯟ ꯑꯁꯥꯂꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯆꯥꯅ ꯑꯣꯛꯇꯣꯕꯔ 23 ꯑꯃꯗꯤ 28ꯀꯤ ꯑꯍꯤꯡꯗ ꯀꯅꯥꯝꯇ ꯈꯪꯍꯜꯂꯝꯗꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯤꯅꯔꯤꯉꯩꯗ ꯂꯨꯋꯥꯡꯁꯝꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯦꯡꯈꯣꯝ ꯁꯨꯅꯤꯇꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯔꯥꯜꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯄꯨ ꯆꯩꯗꯨꯅ ꯊꯝꯕꯤꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤ ꯍꯥꯏꯅ ꯑꯁꯥꯂꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯇꯥꯏ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯁꯥꯂꯇꯥꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯔꯣꯝꯗꯅ ꯑꯣ ꯏꯕꯣꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯈ꯭ꯔꯦ BJPꯒꯤ ꯊꯕꯛꯇꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ BJPꯒꯤ ꯊꯕꯛꯇꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯂꯩꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯗꯤꯄ꯭ꯌꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ 150 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯑꯃꯁꯨꯡ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯆꯍꯤ 92 ꯁꯨꯕ ꯂꯩꯈꯤꯗꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯆꯤꯡꯕ ꯑꯅꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ NPCCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯣ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ BJPꯅ ꯀꯪꯒ꯭ꯔꯦꯁꯇ ꯇꯥꯁꯤꯜꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗꯇ ꯈꯨꯗꯝ ꯆꯥꯡꯗꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯀꯨꯝꯖꯥ 2010-2011ꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯁꯦꯡꯁꯟ ꯇꯧꯈꯤꯕ ꯃꯇꯝꯗ ꯏꯆꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯊꯤꯖꯤꯜꯂꯛꯈꯤꯕ ꯂꯩꯈꯤ ꯏꯆꯝ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯇꯝꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯈꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯈꯤ FMR ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗ ꯀꯤꯂꯣꯃꯤꯇꯔ 90ꯒꯤ ꯐ꯭ꯔꯤꯗ ꯚꯤꯖꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯪꯍꯟꯕ ꯌꯥꯔꯝꯕꯗꯨ ꯃꯟꯃꯣꯍꯟ ꯁꯤꯡꯍꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯇꯝꯗ ꯀꯤꯂꯣꯃꯤꯇꯔ 10ꯗ ꯍꯟꯊꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ FMRꯒꯤ ꯃꯇꯥꯡ ꯑꯁꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯆꯤꯟ ꯊꯤꯔꯤ ꯏꯔꯝꯗꯝꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯕꯨ ꯑꯄꯪꯕ ꯁꯤꯕꯅ BJPꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ ꯑꯍꯥꯟꯕ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯁ꯭ꯇꯦꯠ 950 ꯔꯣꯝ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯄꯨꯟꯁꯤꯜꯂꯛꯈꯤꯕꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯗꯤꯄ꯭ꯌꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯄꯇꯦꯜꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯤ ꯍꯥꯏꯕꯁꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯃꯗꯤ ꯑꯥꯏꯔꯟ ꯂꯦꯗꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤꯕꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯒꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯗꯨꯃꯛ ꯊꯣꯔꯛꯈꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯖꯥꯕꯀꯤ ꯁꯤꯈ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯒꯣꯜꯗꯟ ꯇꯦꯝꯄꯜꯕꯨ ꯂꯥꯟꯕꯟ ꯑꯣꯏꯈꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯒꯅꯤ ꯍꯥꯏꯅ ꯏꯍꯧ ꯀꯌꯥꯁꯨ ꯁꯥꯒꯠꯂꯛꯈꯤ ꯃꯇꯝꯗꯨꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯇꯧꯒꯅꯨ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯌꯥꯔꯛꯇꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯅꯣꯔꯊ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯖꯣꯔꯥꯝꯗꯁꯨ ꯃꯇꯝ ꯑꯃꯗ ꯃꯦꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯂꯥꯟꯗꯦꯒꯥꯅ ꯂꯨꯆꯤꯡꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯒꯅꯤ ꯍꯥꯏꯅ ꯏꯍꯧ ꯀꯌꯥ ꯁꯥꯒꯠꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯐꯥꯎꯕ ꯆꯠꯊꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯃꯦꯖꯣ ꯄꯤꯁ ꯑꯦꯀꯣꯔꯗ ꯁꯥꯏꯟ ꯇꯧꯅꯈꯤꯗꯨꯅ ꯅꯣꯔꯊ ꯏꯁꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯖꯣꯔꯥꯝ ꯄꯤꯁꯐꯨꯜ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯌꯨꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯟꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯌꯥꯗ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯔꯝꯕ ꯑꯅꯤꯅ ꯄꯥꯝꯂꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝꯗꯨ ꯇꯨꯡ ꯏꯟꯅ ꯆꯠꯅ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯊꯋꯥꯏꯅꯁꯨ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ